ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ. ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯑꯣ, ꯑꯩ ꯁꯅꯥꯍꯟꯕꯤꯒꯤ ꯅꯨꯄꯥꯅꯦ. ꯁꯅꯥꯍꯟꯕꯤꯕꯨ ꯗꯥꯏꯔꯦꯛꯇꯔꯒꯤ ꯀꯥꯗ ꯆꯪꯈꯤꯕ ꯀꯩꯅꯣꯝ ꯇꯧꯕꯅꯤ. ꯗꯥꯏꯔꯦꯛꯇꯔ ꯀꯥ ꯆꯪꯈꯤꯕꯅꯤꯗ. ꯑꯣ, ꯑꯗꯨ ꯁꯣꯝ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯁꯤꯕ. ꯐꯅꯤ, ꯇꯥꯛꯄꯤꯌꯨ. ꯀꯥꯟꯇꯤꯟꯗꯔ ꯑꯗꯒꯤ ꯑꯁꯤꯒꯤ ꯍꯩꯅꯧ ꯃꯈꯣꯡꯁꯤꯗꯔ ꯀꯩꯅꯣ? ꯌꯥꯏ, ꯑꯃꯗ ꯍꯦꯛꯇ ꯌꯥꯏ, ꯂꯥꯛꯑꯣ. ꯑꯁ, ꯍꯩꯅꯧꯁꯤ ꯐꯖꯩ, ꯆꯍꯤ ꯌꯥꯝꯃꯝꯃꯅꯤ. ꯂꯩ ꯑꯣꯏꯔꯕ ꯍꯥꯏꯗꯨꯅꯤ. ꯁꯨꯃꯥꯏꯅ ꯃꯈꯣꯡꯁꯤ ꯆꯟꯁꯤꯟꯕꯤꯕꯁꯤ ꯍꯩꯅꯧꯗꯁꯨ ꯐꯔꯦ. ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯐꯝꯕ ꯌꯥꯔꯦ. ꯋꯥꯔꯤ ꯍꯥꯏꯗꯨꯕꯨ ꯀꯩ ꯃꯇꯥꯡꯒꯤꯅꯣ? ꯀꯩꯅꯣꯅꯤꯗ, ꯑꯩ ꯀꯔꯝꯍꯥꯏꯅ ꯍꯥꯏꯗꯧꯅꯣ. ꯁꯣꯝꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯑꯝꯇꯪ ꯈꯪꯅꯤꯡꯕꯩ ꯋꯥꯅꯤ. ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯃꯣꯏꯁꯦ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯔꯛꯄꯖꯥꯠꯅꯤ ꯃꯣꯏꯁꯦ. ꯑꯣ, MCS ꯗꯥꯏꯔꯦꯛꯅꯤ. ꯆꯍꯤꯗꯤ ꯀꯌꯥꯃꯨꯛ ꯁꯨꯔꯖꯥꯠꯅꯣ? ꯆꯍꯤ ꯆꯥꯎꯔꯥꯛꯅ 90, 92, 92 ꯑꯗꯨꯋꯥꯏ ꯑꯣꯏꯅꯤ. ꯑꯣ. ꯌꯨꯝ ꯀꯩꯗꯤ ꯄꯥꯜꯂꯖꯥꯠꯂꯥ? ꯄꯥꯜꯂꯕꯅꯤ. ꯑꯉꯥꯡ 2 ꯂꯩꯔꯕꯅꯤ. ꯃꯣꯏ ꯕꯦꯝꯃ ꯍꯥꯏꯇꯥꯔꯦ, ꯃꯣꯏ ꯃꯦꯗꯥꯝꯗꯨꯁꯨ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯅꯤ. ꯑꯣ. ꯌꯥꯝ ꯐꯩ. ꯅꯨꯄꯤꯗꯨ ꯃꯁꯛꯇꯤ ꯐꯖꯕ꯭ꯔꯥ? ꯑꯗꯨꯝ ꯐꯖꯩ, ꯌꯦꯡꯕ ꯌꯥꯏ. ꯁꯕꯥꯟꯒ ꯌꯥꯝ ꯐꯖꯩ. ꯑꯣ. ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤꯗꯤ ꯂꯝꯆꯠ ꯁꯥꯖꯠꯅꯤ. ꯑꯗꯨꯃꯗꯤ ꯑꯩꯍꯥꯛ ꯃꯨꯟꯅ ꯈꯪꯖꯗ꯭ꯔꯦꯕꯣ. ꯑꯣꯐꯤꯁꯇ ꯉꯥꯏꯍꯥꯛ ꯊꯦꯡꯅꯕ, ꯅꯣꯡ ꯐꯥꯗꯣꯛ ꯃꯌꯨꯝꯗ ꯀꯧꯗꯅ ꯆꯠꯂꯨꯕ, ꯑꯗꯨ ꯅꯠꯇꯕꯗ ꯃꯥꯒ ꯆꯠꯃꯤꯟꯅꯕ, ꯀꯣꯏꯃꯤꯟꯅꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ. ꯑꯗꯨꯅꯦ, ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯁꯦ ꯂꯝꯆꯠ ꯁꯥꯖꯠꯅꯤ. ꯑꯩꯅ ꯇꯥꯖꯕꯗꯗꯤ ꯃꯥꯁꯤ ꯅꯨꯄꯤ ꯅꯍꯥ ꯈꯔ ꯀꯣꯏ, ꯅꯨꯄꯤꯗ ꯀꯥꯔꯟ ꯈꯔ ꯇꯥꯏꯌꯦꯅ ꯁꯨꯝ ꯇꯥꯖꯕ. ꯃꯗꯨꯝꯗꯤ ꯑꯩꯗꯤ ꯇꯥꯖꯗ꯭ꯔꯦꯀꯣ. ꯑꯩꯈꯣꯏꯒꯤ ꯏꯊꯧꯁꯨ ꯅꯠꯇꯕꯅꯤ나 ꯊꯤꯕ ꯍꯨꯝꯕꯁꯨ ꯇꯧꯔꯨꯗ꯭ꯔꯦ. ꯃꯥꯅ ꯑꯇꯩ ꯀꯧꯁꯤꯟꯗ꯭ꯔꯗꯅ ꯁꯣꯝꯕꯨ ꯑꯣꯏꯔꯦꯀꯣ, ꯀꯧꯁꯤꯟꯗꯗꯅ ꯑꯩꯒꯤ ꯁꯅꯥꯍꯟꯕꯤ ꯀꯧꯁꯤꯜꯂꯤꯕꯒꯤ ꯃꯔꯝꯁꯤꯕꯨ? ꯑꯗꯨꯒꯤꯗꯤ ꯐꯥꯏꯜ ꯑꯔꯨꯕ, ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜ, ꯁꯦꯜ ꯊꯨꯝꯒꯤ ꯏꯕꯦꯝꯃꯅ ꯄꯥꯏ. ꯑꯩꯅ ꯍꯥꯏꯗꯤ ꯀꯧꯁꯟꯕ ꯌꯥꯅꯕ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯐꯥꯏꯜ ꯄꯥꯏꯍꯜꯂꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯂꯩꯔꯖꯥꯠꯂꯁꯤ? ꯃꯗꯨ ꯈꯟꯕꯤꯅꯨꯀꯣ. ꯃꯗꯨ ꯈꯟꯕꯗꯤ ꯂꯥꯟꯅꯤ. ꯋꯥꯐꯝꯗꯨ ꯐꯔꯛ ꯇꯥꯅꯅꯤꯀꯣ. ꯏꯃꯥ ꯆꯠꯈ꯭ꯔꯕꯣ? ꯑꯩꯅ ꯑꯃꯨꯛ ꯊꯤꯟꯗꯣꯏꯅꯦ. ꯑꯗꯨꯒꯤ ꯅꯪꯅꯕ ꯂꯥꯛꯏꯅꯦ. ꯂꯨꯍꯣꯡꯐꯝꯗꯨ ꯆꯤꯉꯥꯃꯈꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯩꯃꯥ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯏꯁꯥꯎ ꯁꯥꯎꯔꯤꯗꯨꯕꯣ? ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯇꯜꯂꯤꯍꯦ. ꯑꯩꯗꯤ ꯇꯟꯗ꯭ꯔꯦꯍꯦ. ꯑꯩꯗꯤ ꯇꯟꯗ꯭ꯔꯦꯍꯦ. ꯋꯥ ꯑꯁꯦꯡꯕ ꯑꯃ ꯉꯥꯡꯅꯁꯤ. ꯍꯩꯃꯥ, ꯀꯔꯤ ꯑꯁꯦꯡꯕꯅꯣ? ꯑꯩꯅ ꯁꯦꯡꯅꯤ, ꯅꯪꯅ ꯁꯦꯡꯉꯣꯏ. ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯦ ꯅꯣꯡꯃꯒꯤ ꯁꯥꯎꯅꯗꯕ, ꯎꯪꯈꯠꯅꯗꯕ, ꯈꯠꯅꯗꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯌꯥꯎꯗꯦ. ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯍꯥꯏꯕꯕꯨ ꯁꯤꯅ ꯑꯣꯏꯔꯕꯅꯤ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯁꯤꯟꯅꯗꯅ, ꯁꯥꯎꯁꯤꯟꯅꯗꯅ ꯋꯥꯁꯦ ꯅꯝꯁꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯑꯩꯅ ꯍꯥꯏꯗꯣꯔꯤ ꯋꯥꯁꯦ ꯈꯪꯉꯕ꯭ꯔꯥ? ꯈꯪꯉꯝꯃꯅꯤ. ꯑꯣ, ꯈꯪꯖꯔꯦ. ꯈꯪꯉꯝꯃꯅꯤ. ꯉꯁꯥꯏ ꯑꯣꯐꯤꯁꯇ ꯂꯥꯛꯑꯝꯕ ꯇꯥꯇꯣꯝꯕꯅ ꯇꯝꯃꯤ. ꯑꯣꯐꯤꯁꯀꯤ ꯃꯌꯥꯝ ꯃꯃꯥꯡꯗꯅꯦ ꯏꯀꯥꯏꯕꯅ ꯁꯤꯔꯕꯅꯤ. ꯁꯤꯕꯨ ꯁꯤꯈ꯭ꯔꯗꯤ ꯐꯔꯗꯝꯅꯦ. ꯏꯕꯦꯝꯃ, ꯏꯃꯥ, ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ? ꯍꯣꯏ ꯃꯥ. ꯐꯔꯦ, ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯀꯣ. ꯍꯣꯏ ꯃꯥ, ꯑꯩ ꯐꯤ ꯍꯣꯡꯉꯔꯣꯏꯒꯦ. ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯤꯜꯂꯒꯦ. ꯏꯃꯥ ꯊꯤꯜꯂꯝꯃꯒꯅꯦ ꯑꯩ ꯄꯦꯇ꯭ꯔꯣꯜꯒꯤ ꯀ꯭ꯌꯨ ꯑꯃꯨꯛ ꯂꯦꯞꯇꯧꯔꯤꯅꯦ. ꯆꯤꯡꯗ ꯕꯟ ꯅꯨꯃꯤꯠ 9-9 ꯇꯧꯗꯧꯔꯤꯌꯦ. ꯊꯥꯎ ꯂꯥꯛꯑꯣꯏꯗꯧꯔꯤꯅꯦ ꯏꯃꯥ. ꯃꯗꯨꯒꯤ ꯋꯥꯗꯤ ꯕꯟ ꯅꯨꯃꯤꯠ 9-9ꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃ ꯅꯤꯅꯤ ꯕꯟ ꯇꯧꯅꯤ ꯍꯥꯏꯕꯗ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯃꯃꯥꯡꯁꯨ ꯀ꯭ꯌꯨ ꯍꯦꯛꯇ ꯃꯁꯥꯡꯉꯤ. ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯨ ꯍꯥꯟꯅꯅ ꯑꯗꯨꯝ ꯇꯥꯡꯈꯠꯂꯦ. ꯍꯣꯏ ꯃꯥ. ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗꯤ ꯏꯕꯦꯝꯃ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ. ꯏꯃꯥꯅꯅꯦ ꯅꯃꯧꯁꯤ ꯀꯪꯈꯠꯇꯅ ꯃꯥꯅ ꯂꯝ ꯍꯦꯟꯗꯅ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ, ꯑꯩꯒꯤ ꯏꯖꯠ. ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯐꯩꯖꯜꯂꯛꯏꯗꯨꯅ? ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯗ ꯀꯟꯈꯠꯅꯕꯒꯤ ꯋꯥ ꯀꯔꯤꯕꯨ ꯌꯥꯎꯔꯕꯒꯦ? ꯑꯩ ꯆꯤꯉꯥꯃꯈꯥꯗ ꯅꯪꯒꯤ ꯃꯥꯃꯒꯤꯗ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯗꯕꯅꯤ. ꯏꯃꯧꯅ ꯊꯤꯟꯕꯒꯤ ꯉꯥꯡꯅꯕꯅꯤ. ꯍꯜꯂꯛꯄꯗꯤ ꯏꯃꯣꯇꯣꯝꯕꯔꯥ ꯀꯅꯥꯅꯣ ꯑꯃ ꯊꯤꯜꯍꯜꯂꯛꯀꯦ. ꯁꯤꯗꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦꯀꯣ. ꯍꯣꯏ ꯃꯥ. ꯑꯗꯨꯒꯤ ꯋꯥꯗꯣ ꯂꯝꯈꯥꯡꯗ ꯐꯩꯖꯜꯂꯛꯄꯅꯦ, ꯈꯪꯉꯕꯣ? ꯂꯝꯈꯥꯡꯗ. ꯑꯩ ꯍꯨꯔꯥꯟꯕꯤ, ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯗꯥꯏꯔꯦꯛꯇꯔꯒꯤ ꯀꯥꯗ ꯗꯥꯏꯔꯦꯛꯇꯔꯅ ꯀꯔꯤꯒꯤ ꯀꯧꯁꯜꯂꯤꯕꯅꯣ ꯍꯥꯏꯕ ꯅꯪ? ꯃꯁꯤ ꯅꯨꯄꯥꯁꯦ ꯅꯪꯅ ꯈꯟꯖ ꯁꯥꯔꯤꯗꯨ ꯑꯉꯥꯎꯕ ꯋꯥꯅꯤ. ꯑꯉꯥꯎꯕ ꯋꯥꯅꯤ ꯀꯥꯏꯅ. ꯗꯥꯏꯔꯦꯛꯇꯔ ꯀꯥꯗꯨꯗ ꯇꯥꯃꯣ ꯑꯦꯀꯥꯎꯟꯇꯦꯟꯅꯦ, ꯇꯥꯃꯣ ꯍꯦꯗꯅꯦ, ꯑꯩꯅꯦ, ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯌꯔꯒꯤ ꯆꯍꯤ ꯂꯣꯏꯔꯛꯄꯒꯤ ꯁꯦꯜ ꯀꯌꯥꯝ ꯂꯦꯝꯕ, ꯄꯨꯊꯕ, ꯍꯤꯁꯥꯞ ꯆꯨꯝꯕ ꯂꯥꯟꯕ ꯌꯦꯡꯅꯔꯤꯅꯦ. ꯍꯦꯗ ꯀ꯭ꯂꯥꯔꯛ, ꯑꯦꯀꯥꯎꯟꯇꯦꯟ, ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯔꯦ. ꯑꯩꯅꯅꯦ ꯄꯔꯆꯦꯁꯀꯤ ꯁ꯭ꯇꯣꯔꯒꯤ ꯐꯥꯏꯜ ꯄꯥꯏꯕ. ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯍꯤꯁꯥꯞꯀ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕꯒ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ ꯌꯦꯡꯉꯤꯕ.
ꯃꯥꯟꯅꯗ꯭ꯔꯗꯤꯅꯦ ꯆꯦꯟꯅꯔꯗꯤ ꯑꯣꯗꯤꯠ ꯂꯥꯛꯄꯗ ꯃꯤ ꯁꯤꯟꯅꯗꯧꯔꯤꯕ ꯃꯗꯨꯒꯤ ꯋꯥꯗꯨ ꯅꯪꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯅ ꯈꯨꯝꯕꯩ ꯋꯥꯅꯦ ꯅꯃꯥꯏ ꯅꯃꯤꯠꯇꯨ ꯃꯔꯥꯜ ꯂꯩꯕ ꯃꯤꯒꯤ ꯃꯩꯇꯥ ꯑꯃ ꯌꯥꯎꯔꯤꯅꯦ ꯊꯥꯖꯗ꯭ꯔꯒ ꯗꯤꯔꯦꯛꯇꯔ ꯀꯥꯗ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯍꯌꯦꯡ ꯂꯥꯛꯑꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯃꯥꯟꯅꯅꯕ ꯍꯥꯏꯅꯔꯒ ꯅꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯒꯦ ꯁꯤꯅꯤꯅꯦ ꯍꯥ ꯀꯥꯟꯅꯗꯦ ꯈꯗꯥꯡ ꯁꯣꯛꯅꯕꯅꯤ ꯅꯪꯒ ꯉꯥꯡꯅꯗꯅ ꯉꯁꯤꯗꯤ ꯂꯤꯆꯩ ꯇꯨꯝꯅꯕ ꯀꯟꯊꯔꯒꯦ ꯍꯩ ꯏꯃꯨꯡ ꯆꯪꯉꯣ ꯂꯥꯎ ꯅꯪ ꯆꯪꯉꯣ ꯍꯥꯏꯕꯅꯦ ꯏꯃꯥ ꯐꯨ ꯇꯧꯔꯦ ꯍꯩ ꯆꯦꯟꯗꯅ ꯍꯤꯡꯉꯣ 이마는 건 뭔가 뭐예? 이마 혹다봐 낭보 앙아오브로 이마우시 낭나 푸나나바 티루리브라바 하 ngasi imau sokpa yaroiko 이마 imau hek sokpadane nang ai seminagadabaning ngasi 이마 nang mangondagi tha khudingi sel kya lawi hai madugumba oida padaba wado nganganu tumil layuko nang mioi bagi sinna putharaga sena menba haidana 이마 nang namau oktabina selna melibani yengun he khangaba ha he thagi sel kya piba thagi sel kya piba yamde lak amamamtane hengatlu hainari 하요 bani 이마 이마 넌 파기 로이나 했다 한바 파기 로이나 했다 한바 아이는 ngangi 생번에 해비네 오 yamna seng에 iru sengna lu자토에 세티바 피로시수네 아수바 ngakdani 이마 파기 마땅 차데 파기도 마땅 차데 이마도 따이너루라 하 따이너라게 따이너라게 너 호연이 먹고 샬라게 nang ai nang 너 샬라 ai kidrabasu laikai paliko nang laikai dilura ha bema theni ꯆꯠꯂꯁꯤ 에이 짝히베야로 에이 짝히베야로 masi phagi dagi 이마, masi ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ. mawong ama tawdawriko mase 아이고온다 파기기 마땅 속여 야우데미 에 프라프크 cep미네네 imadi bungo 아이나 cep야로 해라가 통항오 파이파이 सही कनाना हलम दोनो ꯑꯩꯗꯤ ꯆꯍꯤ 20 ꯁꯨꯖꯔꯦ ओ लोंगा हाइदुनी ꯑꯩ ꯆꯍꯤ 40 ꯈꯤꯇꯪ ꯍꯦꯟꯖꯔꯦ ꯁꯣꯝꯁꯤ ꯂꯥꯏꯔꯦꯟꯖꯝ ꯊꯣꯏꯕꯅꯤꯀꯣ ꯃꯥꯅꯤ ꯁꯣꯝꯗꯤ ꯃꯤꯡꯅ ꯀꯔꯤ ꯑꯩꯅ ꯌꯥꯏꯃ ꯀꯧꯖꯩ ꯑꯇꯩ ꯑꯀꯨꯞꯄꯗꯤ ꯀꯣꯟꯅ ꯍꯥꯏꯖꯒꯦ ꯋꯥꯔꯤꯁꯤ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯑꯍꯥꯟꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯤ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯍꯥꯏꯕꯁꯤ ꯉꯥꯏꯍꯥꯛ ꯂꯣꯏꯅꯕ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯃꯤ ꯑꯃꯅꯤ ꯈꯟꯅ ꯂꯣꯏꯅꯕꯤꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯣꯏꯅꯕꯤꯒꯦ ꯁꯣꯝꯒꯤ ꯋꯥꯁꯤ ꯌꯥꯝ ꯐꯔꯛ ꯇꯥꯏ ꯑꯆꯨꯝꯕ ꯈꯨꯝꯕꯁꯨ ꯀꯔꯝꯅ ꯑꯆꯨꯝꯕꯅꯤ ꯂꯦꯞꯀꯅꯤ ꯅꯨꯄꯤꯗꯁꯨ ꯂꯩ ꯁꯣꯝꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯀꯔꯤꯒꯤꯅꯣ ꯄꯥꯎꯆꯦꯒꯤꯔꯥ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯁꯛꯅꯥꯏꯕ ꯃꯤꯁꯨ ꯅꯠꯆꯗꯦ ꯅꯠꯇꯦ ꯄꯥꯎꯆꯦꯒꯤꯁꯨ ꯅꯠꯆꯗꯦ ꯁꯛꯅꯥꯏꯕ ꯎꯅꯕꯒꯤꯁꯨ ꯅꯠꯆꯗꯦ ꯑꯩꯒꯤ ꯃꯊꯪꯒꯤ ꯋꯥꯍꯪꯁꯦ ꯁꯣꯝꯒ ꯂꯣꯏꯅꯈꯤꯕ ꯅꯨꯄꯤꯁꯤꯡꯁꯤ ꯂꯣꯏꯅꯕ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯁꯣꯝ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯈꯔ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯦ ꯁꯥꯎꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯑꯣꯖꯥ ꯁꯣꯝꯅ ꯃꯍꯩꯔꯣꯏꯁꯨ ꯅꯠꯇꯦ ꯋꯥꯍꯪꯁꯤꯡꯗꯨ ꯑꯩꯉꯣꯟꯗ ꯈꯪꯂꯥꯛ ꯈꯪꯖꯤꯟ ꯍꯥꯏꯗꯨꯅꯤ ꯍꯥꯏꯗꯤ ꯃꯔꯤ ꯑꯃ ꯏꯔꯩ ꯂꯩꯅꯗꯕꯗꯧꯅ ꯁꯣꯝ ꯀꯅꯥꯅꯣ ꯋꯥꯍꯪꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯤꯗ꯭ꯔꯤ ꯃꯈꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒꯨꯝꯁꯤ ꯑꯩ ꯊꯕꯛ ꯃꯆꯥ ꯑꯃ ꯂꯩ ꯌꯧꯕꯤꯔꯣ ꯅꯠꯇꯦ ꯁꯣꯝꯒ ꯅꯨꯡꯁꯤꯅꯕꯁꯤꯡꯁꯦ ꯀꯔꯝ ꯍꯥꯏꯅ ꯂꯣꯏꯅꯈꯤ ꯀꯔꯤ ꯃꯔꯝꯒꯤ ꯀꯥꯏꯅꯈꯤꯕꯅꯣ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯅꯤ ꯅꯨꯡꯁꯤꯅꯈꯤ ꯑꯅꯤꯃꯛ ꯀꯥꯏꯅꯈꯤ ꯇꯥꯖꯩ ꯂꯩꯃꯤꯟꯅꯔꯤꯕꯁꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯋꯥꯔꯧꯕꯤꯅꯨ ꯌꯧꯕꯤꯔꯣ ꯑꯩ ꯄꯨꯡ 9ꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯆꯠꯆꯒꯗꯕꯅꯤ 9 ꯇꯥꯁꯤꯜꯂꯦ ꯆꯥ ꯐꯥꯟꯁꯤ ꯆꯤꯅꯤ ꯆꯝꯅ ꯂꯣꯟꯖꯕꯅꯤ ꯆꯤꯅꯤ ꯋꯥꯠꯂꯒꯁꯨꯅꯦ ꯆꯤꯅꯤ ꯄꯥꯝꯃꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯆꯥ ꯐꯥꯟꯕꯤꯌꯨ ꯑꯩ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯆꯔꯨꯒꯦ ꯀꯗꯥꯏꯗꯒꯤꯅꯣ ꯆꯥ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯛꯇꯅ ꯄꯟꯊꯗꯧꯔꯤꯅꯤꯁꯦ ꯑꯃꯨꯛꯇ ꯐꯝꯕꯤꯈꯣ ꯑꯃꯨꯛꯇ ꯐꯝꯕꯤꯌꯨ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯖꯒꯦ ꯃꯇꯝ ꯁꯥꯡꯅ ꯂꯧꯖꯔꯣꯏ ꯐꯝꯕꯤꯌꯨ ꯑꯃꯨꯛꯇ ꯐꯝꯕꯤꯌꯨ ꯁꯣꯝꯒ ꯅꯨꯡꯁꯤꯅꯔꯝꯕ ꯑꯥꯔ.ꯀꯦ. ꯁꯅꯥꯍꯟꯕꯤꯒꯤ ꯅꯨꯄꯥꯅꯤ ꯃꯥꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯄꯦꯟꯖꯗꯕ ꯅꯨꯡꯉꯥꯏꯖꯗꯕ ꯈꯔ ꯂꯩꯗꯅ ꯁꯣꯝꯅ ꯆꯍꯤ 3-4 ꯂꯣꯏꯅꯕꯤꯔꯝꯕꯅꯤꯅ
खरा खजिक खंजनिंगदना तौबने ꯑꯣ ꯆꯥ ꯐꯥꯟꯕꯤꯌꯨ ꯁꯣꯝꯒꯤꯁꯦ ꯍꯧꯅꯕ ꯐꯖꯕ ꯆꯠꯅ ꯂꯣꯟꯆꯠꯇꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯇꯕ सोमगा सही कयामु नंगनबिरमबगे ꯆꯍꯤ 4 ꯔꯣ कयाम नंगनबिरमबगे ꯌꯥꯝ ꯅꯪꯅꯈꯤ ꯂꯧꯅ ꯂꯩꯅꯗꯦ ꯍꯥꯏꯕ ꯈꯛ ꯈꯥꯛꯈꯤ ओ ꯃꯥꯁꯨ ꯑꯗꯨꯝ ꯆꯝꯃꯤ ꯃꯤ ꯐꯩ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤ ꯃꯈꯩꯗꯤ ꯌꯥꯏ ꯑꯗꯨꯅ ꯃꯥ ꯀꯥꯏꯅꯕꯗ ꯑꯩ ꯌꯥꯝ ꯋꯥꯈꯤ ओ ꯑꯩ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯈꯤ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯄꯨꯛꯅꯤꯡ ꯐꯥꯊꯒꯦ ꯑꯗꯨꯅ ꯑꯃꯨꯛ ꯎꯅꯈꯤ करम भकांदा ꯂꯨꯍꯣꯡꯕ ꯃꯇꯨꯡ ꯊꯥ ꯑꯃꯒꯨꯝꯕ ꯂꯩꯔꯒ फरे यौजरगे ꯑꯣꯍꯣꯏ सोम माई पाकपियु ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯣꯏꯗꯕ ꯉꯥꯛꯇ ꯍꯥꯏꯖꯤꯟꯈ꯭ꯔꯤꯕꯁꯤ ꯌꯨꯝ ꯀꯥꯏꯅꯕ ꯇꯥꯔꯦ ꯇꯁꯦꯡꯕꯗꯤ ꯑꯩꯗꯤ ꯃꯈꯨꯠ ꯐꯥꯎꯕ ꯁꯣꯛꯅꯈꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤꯃꯛ ꯀꯣꯏꯅꯅ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯆꯝꯅ ꯂꯣꯏꯅꯔꯒ ꯅꯣꯡꯃ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕ ꯑꯁꯥ ꯑꯃꯇꯪ ꯁꯥꯒꯠꯈꯤꯕꯒꯤ ꯋꯥꯐꯝꯗꯅꯤ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯏꯅꯈꯤꯕꯅꯤ ꯑꯩꯁꯦ यानी 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 सोपरा यानी सोक्ति यानी अरोइब वहंग अमतंगदि हंजगे हंबियु अदुगा आइसु वा खरा सेंदोकजगे करिनो आई माबु खाइनरा अबा सोमना माबु अमुक लोक्सिन बिबो ngमगद्रा आई वा मत सेंदोकजगे करी वा ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯃꯥꯒ ꯌꯥꯝ ꯅꯛꯅꯅ ꯂꯣꯏꯅꯈꯤ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯈꯤ ꯍꯥꯏꯕꯗꯨ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯁꯣꯝꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯨꯗ ꯑꯩ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯅꯤꯡꯈꯤ ꯁꯥꯎꯅꯤꯡꯕꯗꯨꯗ ꯑꯩ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯂꯥꯟꯖꯔꯦ ꯀꯔꯤ ꯍꯥꯏꯅ ꯋꯥꯁꯛꯆꯧꯒꯅꯤ ꯃꯥꯒ ꯑꯩꯒ ꯂꯅꯥꯏ ꯕꯦꯡ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯇꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯈꯔ ꯂꯣꯏꯅꯈꯤꯕꯅꯤ ꯃꯥꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅꯤ ꯎꯅꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅꯤ ꯂꯣꯏꯅꯔꯝꯕꯗꯨꯁꯨ ꯆꯍꯤ 2ꯗꯅꯤ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯋꯥꯁꯛꯆꯧꯒꯦ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯝꯕꯗꯨ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯨꯝ ꯂꯣꯏꯅꯈꯤꯕꯅꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯅꯈꯤꯗꯦ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯅꯣꯡꯃꯇ ꯐꯥꯎ ꯋꯥꯔꯤ ꯁꯥꯈꯤꯗꯦ ꯊꯥꯖꯕꯤꯌꯨ ꯃꯔꯨꯞ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯁꯥꯎꯅꯤꯡꯕꯗꯒꯤ ꯁꯥꯖꯟꯗꯅ ꯍꯥꯏꯈꯤꯕꯅꯤ खंगे खंगे अहान बगीदुना अवोइबा अदुगा अकोन बगीदुना साजनबा मागी मागी अंगांगदो इसानी खंदे नसाने नसा करिनुनि तौयो नुपासिबु कनानो अंगावबो मालिनी अंगावबो मक्ति नते सनानबी खंगिदना खांगे खांगे मागी नुपानी माना इबु खंबलिबा कोक साई होगलकपदा मागी वारीदुदा साउनिंग मंदना पंहाई धाजिनख्रे इस इमाय पेमा वारुनु आई नोमा चलगा सेंदोकपिरोगे कोइसु कोइनादना कोइनै काइना हाइजिनख्रबाबा अदुदा नते याम हाइजिनख्रे ओंथोकपनिदा अस खलुरनु आई सेंदोकपिरोगे इमा ꯀꯩꯗꯧꯔꯕꯒꯦ ꯃꯤ ꯅꯪꯕꯣ नमौ ओक्तबिदो सत्खरबा ꯍꯧꯔꯦꯗꯣ ꯃꯁꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕ ꯀꯣꯟꯊꯣꯡꯗꯒꯤ ꯀꯧꯗꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯉꯁꯤꯅ मा युमसे लहनबा याद्रे ꯀꯩꯗꯧꯔꯕꯒꯦ मपामदरा मागी नुंसिनरंब नुपागी मनाक्तरा सलहनग्रसे तानग्रसे मा युमसे सुम थमदिने अखोई मुंगी इज्जत सागै इज्जत लोइना लेखा तारनी हाय नंग वा मखा तागन इमौदा ओक्तबी कायदना अदुगा सागैगी इज्जत कायदना हाइजा सारिन हे सागै मवा लौदेको सागैदगी इमौना हेले हाइबा थादो मखुत थादो हाइबा चलसुने वादो करी करीनो मयेक सेंगा आई चटखिगे नंगना चटपदने नंगी बुदी नसा आईगिदी इसा नतबा मीगी मसासे पुगो नंगना योकेरा मपादा पिगेरा आईगिदि थमंबा यारोय नंगना मीगी दा हारिबसिबु
ꯃꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯃꯤ ꯅꯃꯧ ꯑꯣꯛꯇꯕꯤꯁꯤꯗ ꯍꯪꯉꯣ ꯅꯃꯧ ꯑꯣꯛꯇꯕꯤꯁꯤꯗ ꯍꯪꯉꯣ ꯌꯦꯡꯉꯨꯟ ꯍꯦ ꯃꯁꯦ ꯃꯄꯥ ꯑꯁꯦꯡꯕꯗꯒꯤ ꯑꯩ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯉꯒ ꯂꯥꯛꯑꯕꯅꯤ ꯃꯗꯨꯒꯤꯅꯦ ꯀꯔꯤ ꯋꯥꯅꯣ ꯃꯥꯅ ꯉꯥꯡꯉꯤ ꯃꯗꯨꯒꯤ ꯃꯌꯥꯝꯁꯤꯕꯣ? ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯗꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯈꯪꯉꯤ ꯃꯥꯒ ꯅꯍꯥꯜꯋꯥꯏ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯊꯣꯏꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯃꯁꯥꯗ ꯍꯪꯉꯣ ꯍꯩ ꯆꯠꯅꯕ ꯇꯧ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯇꯧ ꯅꯪ ꯆꯠꯂꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯣ ꯌꯨꯝꯁꯤꯗ ꯑꯩꯅ ꯍꯦꯛꯇ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯍꯥꯏꯔꯕꯅꯦ ꯆꯠꯄ ꯇꯥꯔꯕꯁꯨꯅꯦ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯇꯁꯦꯡ ꯋꯥꯌꯦꯟꯁꯪꯗ ꯋꯥꯌꯦꯟ ꯆꯠꯊꯔꯒ ꯀꯅꯥꯅ ꯂꯥꯜꯂꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯈꯪꯉꯒ ꯇꯁꯦꯡꯅ ꯈꯥꯏꯅꯕꯒꯤ ꯆꯦ ꯆꯥꯡ ꯄꯥꯏꯅꯔꯒ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯠꯀꯅꯤ ꯆꯠꯂꯣ ꯍꯥꯏꯗꯅ ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯅꯤꯔꯛ ꯁꯨꯔꯕ ꯅꯠꯇ꯭ꯔꯣ ꯃꯥꯏꯗꯤ ꯄꯥꯟꯗꯦꯅꯦ ꯑꯅꯤꯔꯛ ꯀꯧꯕ ꯂꯥꯛꯏ ꯂꯥꯟꯖꯔꯦꯅ ꯈꯣꯡ ꯄꯥꯏꯗꯦꯗ ꯈꯥꯏ ꯍꯩ ꯅꯪ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯆꯠꯍꯧꯔꯣ ꯍꯟꯗꯛꯇꯤꯅꯦ ꯑꯩ ꯀꯧꯕ ꯂꯥꯛꯆꯔꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯅꯝ ꯀꯟꯗꯅ ꯅꯪ ꯁꯨꯝ ꯂꯩꯔꯗꯤꯅꯦ ꯃꯧ ꯊꯧꯔꯤ ꯌꯥꯟꯁꯤꯟꯕꯤꯔꯦ ꯍꯥꯏꯗꯣ ꯍꯥ ꯅꯪ ꯅꯅꯥ ꯇꯥꯗ꯭ꯔꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ. ꯀꯔꯤꯅꯣ ꯃꯗꯨꯕꯨ ꯍꯩꯕ ꯋꯥꯔꯣ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯨꯔ ꯅꯪ ꯍꯥ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯥꯃꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯀꯥꯏꯅꯕꯒꯤ ꯊꯨꯡꯅꯕꯒꯤ ꯋꯥꯔꯤ ꯂꯩꯕ ꯉꯥꯛꯇꯅꯤ ꯊꯥꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯗꯨꯕꯨ ꯌꯨꯝ ꯄꯥꯜꯂꯕ ꯀꯥꯟꯗ ꯄꯣꯞꯊꯣꯛꯅꯔꯕꯗꯤ ꯊꯤꯒꯠꯅꯔꯨꯔꯕꯗꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯅꯒꯗꯕꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯂꯩꯅꯗꯕꯗꯤ ꯂꯤꯁꯤꯡꯗ 4-5ꯒꯤ ꯋꯥꯇꯅꯤ ꯈꯪꯉꯕ꯭ꯔꯣ ꯉꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯃꯤꯃꯥꯟꯅꯅꯕ ꯆꯥꯎꯈꯠꯅꯅꯕ ꯈꯟꯅꯒꯗꯕ ꯈꯪꯉꯕ꯭ꯔꯣ ꯅꯪ 이만하네 파는 앙아수 파는 세이라수 아이는 속야 야라로이 ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯋꯥꯖꯔꯦꯗꯅ ꯂꯩꯅꯥ ꯑꯣꯏꯔꯦꯗꯅ ꯅꯪ 토이바 이몽식 그나 레게 ꯑꯣ ꯇꯥꯗꯥ 어 ꯃꯥ ꯃꯁꯥꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯤ ꯉꯥꯏꯕꯤꯒꯗ꯭ꯔꯥ ꯈꯔ ꯀꯨꯏꯔꯛꯀꯗꯕꯗꯤ ꯃꯥꯜꯂꯤ 그래 타프라 ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯡꯒꯣꯟꯗ ꯉꯥꯏꯍꯥꯛꯇ ꯂꯦꯡꯁꯤꯟꯕꯤꯌꯨ ꯑꯩꯅꯁꯨ ꯇꯥꯗꯗ ꯋꯥꯈꯔ ꯁꯦꯡꯗꯣꯛꯅꯤꯡꯕ ꯂꯩ 하 그리 마땅노 ꯇꯥꯗ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦꯀꯣ ꯁꯅꯥꯍꯟꯕꯤꯗꯣ ꯇꯥꯗ ꯌꯦꯡꯉꯒꯗꯤ ꯏꯅꯝꯃ ꯍꯥꯏꯖꯔꯒꯦ 호이 이남마 사나한비가 아이기 누빠가 농시나버기 말이 아마따 레이나다바니 마코이 푼나 자민 탁미나바 루나 티네락바니 아이가 아이기 누빠가 보디 까박 말이 레이네레 아두데기 마나 아한 타락두나 하이할라바니 아한바다 따다 아이기 누빠나 카랑앙바두디 따데기 모옹다 사우닝바데기 빵하이 하이질린바니 마수 얌 차우간바니 누코이기시 나코이 마얌 시너라가 토랑 아마 랑 아마 탁바 말이다 예 따다 이코이디 생나 하이자바니코 따다나 이남마 아이기 누빠다 나타 나타바 칸바두디 따다 빠푸니코 호이 아마 보이라버수 마세 와일 상다 아무땅디 라간닝바 예 따다 아두기 와칸 타도피우 앙앙두 까나기노 하이바디 칸드레 아이기 누빠기디 나테코 에이 낭나 솜다 인상 란바 zet거도래 시 아이나 캉다나 나사이데기 세나바니 아두부 토일렛 학당 쌍잉이다 헥다 쌀로이네 하 아이나 파우는 범주 팅에 곤통놈도 꼬이레 헥다 쌀리 낭나 뭐코이롬다 사짜닝그라바 인상 란자닝그라바 아이나 야데 하이부 와시 각다니네 낭나 zet타리세 ꯑꯩ ꯑꯣꯐꯤꯁ ꯊꯦꯡꯈ꯭ꯔꯦꯀꯣ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯀꯨꯝꯃꯛꯑꯒꯅꯦ ꯐꯖꯅ ꯉꯥꯡꯅꯔꯁꯤ 자 헤이 오피스가 ꯆꯠꯄ ꯌꯥꯔꯣꯏ ꯐꯖꯅ ꯉꯥꯡꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯁꯤ ꯃꯇꯥꯡꯗ ꯑꯩ ꯁꯥꯎꯅꯤꯡꯉꯛꯑꯦ ꯍꯟꯖꯟ ꯋꯥ ꯑꯃ ꯍꯦꯛꯇ ꯑꯣꯏꯍꯜꯂꯤ ꯑꯁꯤꯒꯤ ꯏꯅꯦꯁꯦ ꯏꯃꯥꯒꯤꯁꯨ ꯃꯃꯥꯟꯅꯕꯤꯅꯦ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯊꯨ ꯑꯀꯥꯏ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤꯔꯤ ꯁꯦꯜ ꯄꯤꯗꯅ ꯃꯤ ꯑꯃꯅꯤ ꯎꯔꯗꯤꯅꯦ ꯁꯦꯜ ꯌꯧꯅꯤ ꯍꯩ ꯁꯦꯜ ꯌꯧꯕꯗꯨꯅ ꯐꯩ ꯁꯦꯜ ꯇꯤꯡꯕꯗꯣ ꯑꯗꯨꯅ ꯐꯩ ꯏꯅꯦꯁꯦ ꯆꯒꯦꯝ ꯄꯣꯝꯕ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯈꯛꯇꯅꯦ ꯄꯤꯔꯨꯔꯤꯁꯦ ꯃꯥꯅ ꯑꯩꯈꯣꯏꯗ ꯄꯥꯡꯕꯤꯕꯅ ꯌꯥꯝ ꯍꯦꯜꯂꯦ ꯅꯪꯗꯤ ꯃꯥꯅ ꯄꯥꯝꯕ ꯅꯣꯡꯃꯅ ꯄꯥꯂꯨꯀꯥꯕꯤ ꯁꯤꯡꯖꯨ ꯍꯥ ꯅꯣꯡꯃꯅ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯟ ꯀꯥꯡꯍꯧ ꯅꯣꯡꯃꯅ ꯇꯣꯔꯕꯣꯠ ꯎꯇꯤ ꯍꯥ ꯇꯦꯡꯀꯣꯠꯁꯨ ꯃꯆꯥ ꯅꯠꯇꯦ ꯇꯦꯡꯀꯣꯠ ꯆꯥꯎꯋꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯩ ꯍꯥꯏꯕꯤꯒꯦ ꯌꯥꯏꯃ ꯑꯩꯁꯦ ꯉꯥꯅꯝꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯕ ꯃꯈꯣꯡ ꯍꯥꯝꯕ ꯎꯏ ꯍꯥꯏꯕ ꯃꯤꯗꯣ ꯑꯗꯨꯅꯤ ꯈꯪꯉꯕ ꯑꯣꯟꯅ ꯋꯥ ꯂꯧꯗꯦ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯉꯥꯅꯞꯅꯣ ꯂꯨꯍꯣꯡꯕꯗ ꯕꯣꯔ ꯀꯌꯥ ꯆꯥꯅꯕ ꯐꯥꯎ ꯐꯪꯅꯗ꯭ꯔꯕꯅꯤ ꯍꯩ ꯅꯪꯅ ꯆꯠꯂꯤꯗꯣ ꯏꯅꯦꯗꯤ ꯏꯟꯁꯥꯡ ꯂꯥꯟꯕ ꯅꯠꯇꯦꯅꯦ ꯃꯆꯥꯅꯨꯄꯥ ꯆꯥꯅꯐꯝ ꯈꯪꯗꯕ ꯁꯥꯐꯕ ꯃꯄꯥꯟ ꯊꯣꯛꯇꯕ
ngoptrang phaitang tawba ningtham tha da phuri chulit taba khongrong matat amga tarjan sabadu yeng musali natro ha oiroi daba phagi ni kaina nangna ibungo khara hotnaraga mister thokpa yadra aidana smana hi 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 ga noktana maya du higaladana laikai ani sida leiba mong mayam se itei masana hanbina ifa phajai kaina nakhoi ni tana tana dana thagana bai kari wahan thokno ha ꯀꯔꯤꯅ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯣ nangna insang lan basalidu tarjan yeng basali ne ai loi khangi tarjan yeng basali ba tarjan yeng sang thilli ba office tana director hangkok tuga leiba ki office ki aruba wa tanari ne aidana nang asi office ka chat chukya yaro ai sin office pe yaro nang asi ibungo yaima nangbu kaidawrabage launaribasingdo a konthongdagi loina tare haiba yumlon kaironabanasu loina tanarabani kaidawrabage tagi taja senu tana bani lawri se ngasina muk karigino haiba ꯑꯣ ꯏꯃꯥ ꯏꯅꯦꯒꯤ ꯆꯒꯦꯝ ꯄꯣꯝꯕ ꯇꯦꯡꯀꯣꯠ ꯑꯃ ꯊꯤꯟꯕꯤꯔꯨꯕ ꯍꯜꯂꯛꯄꯗꯅꯦ ꯆꯩ ꯑꯁꯦ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯉꯥꯏ ꯂꯩꯔꯝꯃꯦ ꯑꯣꯐꯤꯁꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏ ꯏꯃꯥ imagi ibungo nangbu kamdawrasige nattaba phaireng tureng khanduna sum leire haba nangbo office kumakani hathu asomda mu asomda mu phat pha mangi ba ꯑꯣ ꯑꯗꯨ ꯊꯕꯛꯅꯦ ꯃꯤꯅ ꯄꯥꯎ ꯆꯦꯜꯂꯛꯄ ꯃꯤꯒꯤ ꯄꯣꯠ ꯇꯞꯆꯔꯛꯄ hey tumilayo nang migi da mahingira aigi da mahingiro yare ni ha nangbo aina yadi haibu ngakta ni nangna khan na chathari se icha ibungo imana ne aroibo aina haige amukta munna tawko nang imau ibe mase imagi mityeng dadi amakpa sajat amatta leite maram chat chumdabasu ude adubu imana haiba lawdrabanina thajadrabanina sumdawro jagat ngai hakleitana khainaba nataba amuk chathan amuk kawru tawrubasu nataba tasengna khainakro kaidongni oktabi nupi ama nanakta thamduna nakokto sahandana ngai hakleitana phubidana ma sumini maningdam hankro haiba ima nangna ngangi do ai nungsibai wangang nate natragane ponda tenawa moina loibadongna ne thammo ni kada solon sinaga thammo haiba sukcha chatho halanu mangol da phawba hek thohalanu ko satnaba yaba wangango ima satnaba yaba wangango aina ngangi se satnaba yaba wangango ai angang se DNA test tongni yengu ai court ta chatkani court ki wayan matung ina thabak chathagani tumilayu ko nang ima nang mi na tabro ha nang mi na tabra ba rino mi masibo nang na nasuni hairi base munna mutu yengo ai khoi ki sagai romda kana su amatta mande haiba mama phobi rom ki makai de su kanamta mande nang na ngangi bado sne chatna ba yade mapa mai kai romda sakma na daba male masida koti ni mioi babu sendrang dongna lam khunu dongna summana dana laigadra haiba taning de ko nang wa tensin no ibema ꯏꯃꯥ nang di office thengdri baro ꯏꯃꯥ ꯑꯩ ꯆꯠꯂꯔꯣꯏ karigino ꯌꯨꯝꯁꯤꯗ ꯂꯩꯔꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯈꯤꯗꯕꯁꯨ ꯌꯥꯏ ꯑꯩ ꯉꯁꯤꯗꯤ ꯈꯜꯂꯒꯦ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯒꯦ ꯑꯁꯨꯝꯅ ꯍꯤꯡꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯏꯃꯥ adu yaba nate ko imau sidi imau gi damak tadi ima lairi basidi